अहानबद चीफ मिनिस्टर एन बीरेन सिंगाना माके फेसबुक पोस्ट थगलकपा ओवरऑल खरा मसम वीडियो फुटेज मयामना नुंगायरबा मयामना थमजगी मयाम येंग तमिनसी असी नोय रोमानिया यौद्री विदेशिया इन लम सिदगी अकोय 100 किलोमीटर फॉलोपदा गाड़ी ओके अदुगा सिदा अकोय बसना मुका केनो ब्रेक फेलोइबा अदुदु याददना अकोय खामा लेरे अच्छा अदुदैदा अकोय मी क्या यावबा अकोय मी केनो 5 यावे अदुदुगा अमना नॉर्थ ईस्ट सिक्किम दगिने अमना सिक्किम दगी अकोय मणिपुर दगी अकोय मंगा यावबको हुजी के दुदी नोय यूक्रेन border di lanto obra यूक्रेन border सुला landri eba okay o gari mayam do ure adudi okay adudi akoi Romania da laiba embassy da Indian embassy da koi already pau pi kharbani ko ai kaino ga ha Hello. External affairs. Mini I PMO da tawbadagi PMO dagi kano da external affairs ministry da adugi noigi list me amdo moi de yau greba aduna Romania da thoka da noigi na Romania gi embassy na noi receive tawrani aduga nang mafam gi nang yobo do si lei problem da ngon dum smaina lobby ro kano to ko noina moi Makasa tarakpoina tupa paumana mayam sa thuido hindona khangraba Manipuri singer Pusparani mahaki post music instructor government idol blind school gi taiyel da leba social welfare department gi mahasi suspended tawre hadi mahak suspended tawkhibagi maram sina hawkhiba February gi tang 19 da Prime Minister Narendra Modi mahak thunglakibagi mahaki political campaign meeting organized or pangthokiba political party gida saru yakhibagi damakta marksi suspended tawkhibani haina su phungdorakli makasa tarakpoina topa maruibi I pauksing miyamna tentak na thamjage miyamna nungsibiba sagat pibadagi BJP na sahi manga lengak pangamani amuka su makata hansi minister sahi humdragi lengaka manga gi lengaka ani gi khenaba miyamna hena khanglaba ngaktani sarda Miyam na nungsibiba madi sagat pibadagi BJP na lusingba lenga asina sahi mga ningtin na lenga pangamzabani maram asina lenga asina Manipur gi singa masum tamda lairiba miyam ngam kai laitana thagasari handakti BJP khaktagi lenga makata na lehenduna Manipur gi miyam ingsikna sakhatpa mangjil thana bo honabada asawba thodang lawbiyu haina Manipur gi minister Berena miyam da appeal tarakli BJP office ta pangthokpa pawg mifum amada minister makata na hai lenga asina pangthokadaba thabak kya handak phongkiba manifesto da marik sumna phongdokre lenga asina hokiba kumja English singani ga taraga teret ki March tagi ngasi fawa lenga asina miyam gi thawgal toba phangjabani miyam gi support yaudana lenga asina kuina leba ngamanati lenga asina sahi manga asida ingna sikna leba chokapa mangjil thana satpa ngamli haina phongdokhi amaromdana haukiba sahi mangagum santi oirabadi Manipurdagi aphaspa masana adumak lauthokragani chief minister haukiba sahi mangagum santi oirabadi Manipurdagi aphaspa masana adumak lauthokragani haina Manipurgi chief minister N Berena phongdokre wapam masing asi ahanba phase ki oina kendra kuntragani pana pangthokadoriba election gi aroiba campaign saruk yaruraba matung paumi singna hangkiba wangi pakhumda phongdokibani mangna hai BJP na miyam gi matenga loinana Manipur santi purakpa ngamani aphaspa lauthoktringaida mamutana Wari Sanaba sangi aphaspa lauthoknabagi dama state asida santi thamba haibasi mathoktai haukiba sahi mangagum santi leirabadi aphaspa masana damak lauthokragani haiki mangna hai maikai khudimakta BJP da support torakli BJP na assembly seat nifudagi taadana fangduna BJP khaktagi oiba lengak semgani ahanba face mikal seat kunga manga dagi taadana fangani ani suba phase ta seat taraga manga dagi taadana fangmuga loinana BJP na absolute majority fangduna BJP ki lengak lakani Manipur gi miyam na BJP da mapung fana support tawri mikhala sida seat ahum thokpagi ani di BJP na fangduna BJP khakki oiba lengak ama soidana semgani BJP gi sanabida election mamangna chief minister gi maming lakthokpa tawnadi masigi damak central leader na larok ware phudimak harauna logani
loinana center na naga amadi kuki gi isu sing soidana lusinana bagi thawdang lorakani haibigi asset pathajaba lei haina su mahakna phongdokhi atopa paw manamo congress na npp ga satminaba yabigi oithokpa leirakli congress na bjp ga satminariba npp ga mikhal matungda alliance semnaba khongthang sing paikhalakpa yabigi oithokpa leirakli haina di print ki paw man hairi paw sina hai wangkem a sida pangthokiba congress ki rally amada hanagi minister o ibobina phongdokibida lakadoriba assembly election matungda congress na single largest party oigani haibigi thajab phongdokhi adubu party asina national people party npp gumba wakhal manaba party singa puna saminaba haiba phireb adusu adumak lairi Meghalaya gi chief minister Konat Sangmana lusingba npp asi state asida hauji lengak pairiba n biren lusingba bjp lenga asigi saru amani npp amadi bjp na Meghalaya gi Sangmana lusingba lenga asida su punna saminaribani aduma pu party ani asi sai asida pangthokodoriba mikhal asidari tongan mikhal thengnari hansu paus na palakli atopa pawmana Ukraine digi India masa sing hondorakpada Manipuri singsu yauri Russia amadi Ukraine gi marakta soknariba lan hena kansilakpaga loinana oirakliba phiba masigi yengduna India lengakna Ukraine da tholakpa ngamdana panduna leiriba India masa sing hondorakpada Manipuri khudingma maru oina mahairoi sing yorakpabu state lengakna nungaiba phongdokre hiramasiga mari leinana Manipur gi chief minister N Berena social media ra thadorakpa warol amada mangna hai Manipuri khudingma maru oina mahairoi singi phibam SS taunaba PMO yauna MEA amadi atopa mari leinaba minister singga tatana paw faunari Ukraine mahitam duna leriba Manipuri mahiroi khudimaki maming matha khumjele India lengakna mahiroi singa sige asoi angam thoktuna bamadi makhoi bu tekta kaidana India na amuk purakna bagidama lokhatpa yaba thorang khudimak lokhali haiki mauna makha taraduna Ukraine da lairiba India masa sing hondokpagi thabak paikhatpa hawkiba nungaiba phungdokhi Ukraine dagi hondoraklibi Indian singi manungda Manipuri mahiroi taruk yawkibaga loinana akhanaba thorang tawba bus amada hauzik makhoi Romania tamna lakhre hairaduna Manipuri mahiroi taraga nithuidi hanana hondorakre haina su phungdorakli makhasa tarakpoina atopa paw manamo inat ki fizet lana sijinaruba miyoi mari EYL ga wakhal taminakre luf inat ki fizet lana sijinaruba miyoi mari inat yokhat luf EYL sangjarakpadagi wakhal taminakre haina luf asigi sirol amana phungdorakli sirol asina hai lamdam asigi yelhomi singi nat kyoeba fizet manung saliba fanek mayek naibi lana sisinatuna malemgi I pawgi phambai social media ra thagat khibada senariba miyoi sing dress designer Karan Thoksom cameraman Robin Wangkhem makeup Pritam Moirangthem modeler Sandra Nandaiba mamadi dress asibu sponsor tokiba Singkong group ki miyoi singda EYL gi mayai luisangda hokiba sesat kunga marida lupta sangjaraktu na makoi masa masana tauruba soiba aranba sing lup amadi lebak miyam da amuk hana taujararoi haijabaga loinana ina yokhat lufna yellow furup singi nat nabi yokhat naba amadi sakhat naba sangsileba khongjang asi saugat poina makoi gi sinphamdagi thama pothajagi hairakpa lupna su thagali hairi Makhasa tharakpoina to papawmana aingonda live attempt torakpa anirak sure security PBU TK Mosilfa ngarang ni fugani thu Tengnopal ECG Kharo Khulenda constituency asidi independent merit oiriba TK Mosilfa gi mathakta NPF ki supporter singna satharakiba attack aduga tharaga anirak suba live attempt torakpani maram asina ma ki punsibu ngak sinbinaba madi ma ki worker singi activity singda ngak sinbinaba madi ma ki worker singi activity singda ngak sinbinaba and security PBU haina TK Mosilfa na manipulenga madi mari lenaba authority singi pukming singsilakli makasa tharakpoina to papawmana KNO na BJP da sagatpada aikoina khut thingzuluba yaba nate masa masagi apamani minister suda leiba lahrulupna BJP da sagatli hairiba sidi masa masagi apamani BJP na kanagumba suda leiba lahrulup amataga samnaba madi sagatnaba haikiba leite party asida sagatli basi masa masagi firemni masida BJP na khut thingzinba yaba hauna di haina pawmising hangkiba wangki pakhom piraduna minister na phongdokre hari loisilakpoina to papawmana sel handoktrabadi FIR launch toragani GMT
GMT founder Pukram Michael amasung magi family member yauna phamkiba mifam amana investor singi sel handoknaba yanakibu wafam handaka amuk sel handoktaba madi miyamgi matam manghanbigi GMT founder Michael co-founder JC GRF amasum AGC gi members singi mathakte investor mayamda namthak tawduna mayamgi sel mat pa amasum mayamgi matam karisu leitana manghanbagi dama akan makhongjang sangsilakpaga loinana hairiba miyoi singa sigi mathakta FIR launch tawragani haina all Manipur GMT investors ki sirol amana hairi sirol asina hai GMT investor mayamgi damakta representative oiduna semkiba JC GRF amadi AGC gi member singa GMT founder Pukram Michael amasung magi family member yauna kumza English singa niga kunga mathoi gi September kungi nipan inakiba agreement gi matungina lakliba March ki sajataraga manga digi investor mayam gi sel handokpa hauragani haibadu mayamna yamna wana ngasi phawbu ngaiduna leiri maramanduna investor mayam gi awaba singa si khangbiduna athuba matamda senpham singadu karamba mongda amasum refund list semduna investor singi maphamda khanganba haina GMT gi founder Michael JC GRF amasum AGC gi member singda phongdokli makhatana GMT gi investor mayam gi awaba singa amasum khudong tiba tari basi khangbiduna leba sigi mapi mapa oiriba authority singna ain gi wangbada miyamdagi namthak tawraga sel taliba miyoi singa sigi mathakta action lokhatpiu amasum serak piduna investor mayam gi senpham sing handohanbada mateng pangbiu haina appeal tawraduna GMT gi founder Michael bu sangjafam piriba miyoi singna investor mayam gi awaba ubiduna Michael bu athuba matamda puthokpiraktuna mayam gi awaba si kokhanbada mateng pangbinaba appeal tawrakli aduga hausikoi lati mayam paus matang asa lusinjarage amasum pathokjagibda soikiba lankiba yaursu mayam ngakpigani matam gi oiba maroiba I pausing su mayam da lepa leitan update pijarakene su channel sigi mekedi gi mayam thamjari and thank you.